Film asi ngarang thagatlurabani adubu copyright claim lakpadagi image oina haplaga thagajarakle masigidamakta mayamna ngakpiyu haina haijari. ZENEVI Dreams Channel na mayambu taramna oksari ngasi mayamgidamakta yamna nungairaba thriller film ama puduna laksari. Film asigi maming na Girl in the Box. Girl in the Box side ba film asi asengba thodokta yumfam oiba film amani. Film asi explain tawjarakpa matamda soikiba lankiba yauragasu mayamna pukchel chawna ngakpiyu haina channel asigi maikeidagi ningsingjari. Mayam film asi kari kamdobuno haibadu explanation achidagi khangminarasi. Film asi haurakpada Janice amadi Cameron Kogba couple ama ulai makhoina desert oiba mafam amada numidang amada laktuna lona asiba haksang ama car dagi lokthoklaga fumnaba tawrami. Janice na magi nupa na tawriba matawadu ubada yamna kizarami. Cameron na mana kom tawringaida mi lakpra yengu haina Janice ta yenghalami. Janice kina yenglami. Magi nupa na di thokliba thodok asi punsigi thodok ngaktani maram asina kiganu haina themlami. Makhoina fumba loiraba matung car du thoduna chatki. Masigi matung sin sip tawduna aikhoida May 17, 1979 Northern California gi mafam amada yamna masak matok changkhon bi Colin Kowi nupi ama ulai. Colin na lambi amada gari ngaiduna leirami. Mana ngaiduna leiringaida ngasai mi asiba phungkiba couple adu car da laklami. Colin na car duda yawba yagadra haina hanglami. Cameron na su yaduna makhoi thaurakhi. Cameron na yamna samba mioi amagi matawgumna Colin da wari watai saba hauki. Mana su hanglami madudi Colin na chatlibasi kaidano haina. Colin na ichamchamna magi friend gi birthday gi surprise piba chatlibani khungki. Colin gi wafam duda Cameron na khangki madudi Colin gi friend na Colin lakani haibasi khangde haina surprise saiba wahidu tabada mahakti yamna haraurami maramdi mana Colin du kidnap tawba yarani haibasi wahidudagi khangki. Makhoina sum lakpada gas station da gas hanki matamduda Colin du toilet ta changki. Tanja du lauduna Cameron na box tu back seat ta thamki. Makhoi journey makhata na laki. Masigi matungda Colin na car duki maningda box ama yautuna leirambadu ubada yamna ngaklami. Makhoi na makhata na thaurakhi Cameron na sidagi khara chatlaga yamna phajava view ama lei. Makhoi ga chatlingaida yenglusi haina hairami. Colin na makhoi na hairiba wadu thajaduna hoi haiki. Madudagi Cameron na desert lomda car du thaurakhi. Mafam du yaurabada Colin harauna desert ki fajaraba view yengduna leiringaida Cameron na Colin gi mangakta thang thamduna kihanki. Colin du mamit amadi machin fajinduna yamna kihanki. Masigi matung Colin gi makoktu box duda haptuna kidnap tawki. Makhoina mafam aduda Janice amasung Cameron na numit taba ngairami. Numit tarabada makhoigi yumlomda Colin adu purakhi. Colin makhoina puribadu kadaidano haibadu khanglamde. Cameron na Colin du magi yumgi best man da pusinduna makhut thorina yalaga yamna tamthiba maongda lakna birami. Janice ta Cameron na box adu purau haiki. Janice na su kina purakhi. Somdana Colin na kanna kapsaki. Amadi China adu khangki. Colin na Cameron da hangki mabu kidnap tawribadu kari maram gino haina Cameron na maram amata pidana mabu makhata na tamthina otpiki man otpa yaba ot aba matung Colin du box tu da makok tu lok tawduna thamki. Colin na khangki madudi Cameron si makok chakpa mioi amani haibasi. Masigi matungda Cameron gi nupi oiribi Janice na Colin da hanglami madudi Janice tagi kari mateng pambage haina. Colin na mafam adudagi mabu thadokpiu haizaki. Janice na magi nupadu makok sakpanina mafam astagi thadoklaga Colin na chatkrabadi Janice pusu Cameron na hatpigani haina khumki. Cameron chana thaknaba puduna lakhi. Cameron na Colin du nampuda chaningdraba bread adu chahalami. Madu loiraga Cameron na maram amata leitana Colin da tamthina phubiki. Janice Colin na law khong badu taba ngamdraduna earphone haptuna isai hauna taki. Masigi matung Janice ka Cameron ga tumina ringaida makhoi wari sanaki. Janice na warami madudi Colin ga Cameron ga haksangi mari lakadra haina. Maram asina Cameron na karimata tawroi haina wasakhanki.
Janice-nasu hai madudi Colin-da Cameron-na otpi naibiganu haina. Cameron-nasu yaki. Janice-na magi nupana miyoi kana amatada fattaba thabak tauba pamde haibadu Cameron-da phongtoklami. Cameron-na Janice-ki wa takraba matung Cameron-na Colin-du box-duda haplammi. Magi sor honba ngamnaba haina oxygen pipe su haplammi. Madudagi Cameron-na box-tu khumjenki aduga Colin-na yamna wana kapki. Colin-na box aduda leiringaida magi wakhalda laksaki madudi magi mapana mathanda thabak satpasi yamna sauki adubu Colin-na indabadagi magi thodok asi thoklibani haina. Somdasu Colin-gi mama mapana Colin-gi friend-dagi phone laklami madudi Colin-du laifam khangdre haina. Masidagi Colin-gi mama mapana Colin-gi laifam khangdabagi report ama police-da pirami. Laibak thibadi police-na Colin-du chahi kun henkhrabanina independent oiba yare haiduna report adu serious oina laukide. Matamna sumhaukibana Colin-na fajilakpasi tha taruk henjalaklami. Adubu Colin-bu thadokpadi tauramde. Somdasu Janice-na magi nupada mahak adu pregnant oire haina pau tamlammi. Maramasina Colin-du thadoklasi hairami. Mana maram oiraga makoina polakadaba angangda soinaiba amadi pamdaba thodok tholakpa yai haina magi mapuroibada themlammi. Makok sakpa Cameron-na makoina Colin-du thadoklabadi mahakna police-ta chattuna makoibu phanduna makoi awafamda tagani haina Janice-ta hairammi. Janice amadi Cameron makhoigi yumda laklami. Makhoigi yumthangnabaduna Janice-ki makhong adu seklaga lakpaduda kari taurage haina hanglubada Janice-na anaba ama lei haina haijinki. Cameron-na magazine ama Colin-da piduna pahalami. Hariba magazine asi slave company-gi matangda iba magazine oirammi. Magazine duda yauriba instruction khudingmak Colin-na pahanki. Colin Cameron-na yamna kihlami madudi makhoine slave company ama linkatli. Cameron su company duda Colin su slave oirabani adubu kanagumna chenge haina khallabadi makhoi adu hatokpa natana karisu taude haina Cameron-na Colin-da yamna kihalami. Cameron su semjin sajinba wari kaya liduna Colin-bu hena kihalami. Cameron-na hakhatana hairami madudi kanagumna chenge haina khandrabadi company aduna karisu taudana miyoi adubu hapidana thambi haina. Colin-nasu mana liriba wari adu asengba oiraboi khalladuna yamna kirami. Cameron-nasu sajinba paper khara piduna slave oibagi sign adu Colin-da tawhalammi. Colin-na mathawaidabu hinglabadi khanduna kapna sign adu tawki. Masigi matungda Cameron-na Colin-da slave chain ama sibirami. Manasu makatana hai Colin-na Cameron adu master haina kaugadabani aduga Janice puna ma'am haina kaugadabani haina. Cameron-nasu makatana mangonda phongdoklami madudi mahakna attention haiba matamda Colin-na fi lokthokhtuna makhut thangatuna lepkadabani haina. Asumna Colin makhoigi order makhada wana hinglammi. Cameron-na makhoigi yum ama mi tadaba desert-ta leinaba plan taurammi. Haujikti Colin-na phakiba si chahi ama fajilaklami. Janice-su machanupi ama fangjarami. Cameron-na magi bed makhagi box-ta haptuna thamliba Colin-du hangtokpiduna Cameron-gi machanupi du Colin-da yanghalami. Colin-su matam kuirabagi tungda angang ubaduda harauduna nokchaki. Yengba loiraba matung Cameron-na Colin-du box-duda amuk haptuna thamki. Sahi ani asumna fajanki. Janice-ki angangsu khara chaurakpa hauraklami. Haujikti Colin-na makhoigi chak yansang thonghanba yarami. Nongma makhoina chak charingaida fork ama Colin-na soibadagi taki. Maduda Colin-na laukhatke tauringaida Cameron-na attention haiba wahi asi hairaki. Colin-na mafi laukhoktuna makut thangatuna leptuna leiki. Cameron-na thabak tawbada section de haina hanagi matawgumna tamthina phuki. Janice-su magi nupagi matawdu ubada yamna nungairamde. Colin-na lau khongbadu tabada ngamdraduna magi room-da changduna khangki. Manasu magi nupa kibana Colin-da karisu mateng pangba ngamlamde. Numidangduda Cameron-na tumge tauringaida Janice magi nupada Colin-da otpa naibadu tawdanaba hairami. Manasu makatana hai karigumba Colin-na chenkrabadi makhoi awabada soidana tagani haina. Cameron-na Colin-na chenba ngamloi haina magi nupida thajaba piki.
Nongma Colinda Cameroon na semjin sajinba wari amuk liduna Colin du hena kihalami. Cameroon na hai makhoi company dagi nupi ama matamamada chen kirami. Mahak na police ta complaint su tawrami. Laibak thibadi ma na complaint tawriba police tu makhoi company da yawba mioi oirami. Madudagi nupi edu makhoi na phaduna makhong makhut amadi marai kaktuna hatkhi. Wari dutaru raba matung Colin yamna kirami. Cameroon na asum na Colin da wari liri basi Cameroon na Colin bu mapanda puthok pada chen kidana bani. Colin na su Cameroon na haiba kuding loina thazarami. Cameroon na Colin ga loina na u kakpa nong machatlami. Makhoi na forest yaurabada nupa ani lairami. Nupa singadu Cameroon na makhoi gi company gi boss ngaktani maramashina mangonda master kaurakanu haina. Masigi matungda Cameroon ga Colin ga u kaklami. Colin na Cameroon da hanglami madudi mahak adu mayumda amuk hana chatpa fanglaroitra haina. Cameroon na pakum oina kumki madudi company na kanabusu thazaba taude adubu Cameroon nadi mateng pangduna maki mayumda nongma chatlangani haina. Makhoina thabak suduna leiringaida Cameroon ladu khangaudana singjangna soktuna taki. Colin wakal haifet khanduna magi achaba matamni khanduna chenge tawrami. Adubu Cameroon na mana tanja fanglabasu chenba ngamloi aduga chelabasu khudong thiba tagani haina kihalami. Colin arembada tagani khanduna Cameroon da oina mateng pangbikhi. Makhoina mayum yaurabada Colin na Cameroon ladu bandage punchanbiduna magi asokpadu seba tawbirami. Colin na adumna tawbada Janice na khamanba fauduna Cameroon ga khatnarakhi. Cameroon na makhoibu otpi naibiduna lakpana chahi mari hokirami. Colin na Janice ki machanupi ubada yamna ngaklami. Colin na leirakliba chahi kaya sure haibasi magi machanupi adugi chaurak sangakpaduda khanglami. Nongma Janice amadi Cameroon yum thadokduna thabak ama chatkirami. Colin na box tuda haplaga thambirami. Mana tumduna leiringaida magi mamangda ishorda hanglami. Mana aranba tokhibasu leite aduga karigi asuk yamna waba punchida fanghanbiribano haina. Colin gi mamangdu akibagi saktam olaktuna mahak manglakna rakhi. Mana manglakna baduda magi makhong adu yamna kanna kauki. Mana kanna kaubana box adu phakai rakhi. Cameroon khoisu yumda halakhi. Makhoina box adu hangdoktuna leirambadu ubada Colin adu nanthokduna chenkre haina makhoina khalami. Makhoina yumdudasu check tawduna yenglami. Maduda Colin adu bathroom da yamna kibagi moongda leirambadu makhoina thengnakhi. Cameroon na Colin gi kibadu phanaba lairik amasu pirami. Cameroon na su mahagi machanupiga loinaba yahalami. Mana loinaba yahalibasi Colin adu matam lenbada kharada oirabasu mateng pangnabani. Colin na yumgi thabak loina tawhalami. Thabak singadu loibaga mahaki box tuda amuk lok tawduna thambirami. Colin na khangki madudi mahak na nanthoklaga chenba ngamlaroi haibasi asumna chahi taret haukhirami. Adubu Colin nadi chahi taret haukhi haibasi khanglamde. Nongma khangaudana Cameroon na mangonda hairami makhoi company na Colin adu magi family ga unahanbagi permission pibire haina. Adubu makhoi na thajaba yaba thabak amadi Colin na proof pigadabani haina. Proof adu oinabagi damakta Cameroon na nongmai ama Colin da piduna nongmaiduna magi khanauda thingjillaga kapkadabani hairami. Colin kina Cameroon na haibadu yaduna nongmai adu kaplami. Laibak phabadagi nongmai dugi bullet amata yauramdabana Colin siramde. Cameroon na thajaki madudi Colin adu thajaba yaba mini khanduna maki family ga unaba chatlami. Colin gi family na Colin na yumda halakpaduda yamna ngaklami. Cameroon buna magi boyfriend saduna family da sak taklami. Colin magi family ga unabaduda yamna harauki. Makhoina hai sanglaba chahi taret ki matamsida nangna laktabase pakhatlure haina. Colin chahi palakpaduda khangki mahak asi kidnap tawrakpa chahi taret sure haibasi. Makhoi dinner chaminaduna harauna matam lenki. Nongalabada Colin gi masena magi luhongbagi photo singadu mangonda yenghalami. Colin gi matowaduda machena chingnaduna hanglami madudi nangi problem leirabadi karimata chingnaba leitana mangonda tamu mana mateng pangge haina. Colin wakhan munna khallaga wari adu haige tawringaida Cameroon changlaktuna wari adu sabigi tanja manghanki. Masigi matung Colin amadi Cameroon yumda halakki. Janice na magi nupagi khanbada yamna warami.
Magi nupagi aronba soidana nongmadi khanglakani haibasi thajaki. Cameroon mayumda halakpada Janice Cameroon da sauramlaga chatki. Cameroon su yamna sauninglami. Colin na Cameroon gi saubadu kharada oirabasu phagadra khanduna wahi khara hairami. Adubu Cameroon na sauduna Colindu mafi amata yaudana box tuda haplamlaga car thauduna chatki. Nong su kanna tarakpana Colin gi box tu ising fauzinduna ingbana loirami. Somdana Janice na church da chatuna mana tawkiba aranbadu ngakpinaba isorda haizaraba matung Colin gi nakta laktuna box tu hangdoklami. Somdasu Cameroon du car thorambadagi yumda muk haningba phauраktuna halakhi. Janice na Colin da dress pibiduna mateng pangbirami. Janice na Colin da waridi duna hai makhoina sahi kharagi mamangda nupi amasu phaduna yamna kuina thamlami. Adubu nupi duna law khongba tawbana Cameroon na mi khanglakpa tare haiduna nupi adu tamthina hatkhi. Asi bhaksang adu mi na khangwaidaba mafamda fomjinki. Nupi dugumna nangsu tahaningdi haiduna bus station da Colin bu thenbirami. Somdasu Cameroon na laktuna check tawbada Colin du leiramdabaduda yamna warami amadi kaplami. Colin na Janice ta hangki karigumba company na aibu thiraklabadi haina. Janice na company amata leite Cameroon na nangbu kinaba haijinbani haina. Colin Janice na mateng pangbiduna mayumda yauki amadi harauna nungaina mapunsi lenki. Aduga Cameroon buna Janice na polista taktuna mapunsi chupa jail da thamki. Asumna film asi loisali. Mayambusu hawbudina loyu fawwa yembibigi damakta channel asigi maikaidagi thagatpa fongdokchari.